Online Manipurgi numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Hojik Jiribamgi Borobekrada laiba yamlaba dukansing Kuki singna phongna tholaktu mai thaba hore. Laipa apumba kholaugi update tagi lakhojarake sad news. Jiribam Borobekra Jakurador da Kuki terrorist singi attack da CRPF ama Leikhidre amana sokle. Jiri da Kuki Daramathoi Kuki len yaukre haidi CRPF ka khuthongna bada dead body CRPF camp ta lai haidi. Nagaland ki tukhaiba firan amasung constitution ama thamnaba IM na taliba demand India lengang na yaningde Jamir. Nagaland ki hana ki chief minister oirambada natana state khara ki governors oiramba veteran politician AC Jamir na Hatkhre. Nagaland ki tukhaiba firan amasung tukhaiba constitution ama thamnaba NACN IM na taliba demand asi India government na yaningde wafam ase Union Home Minister Amit Shah unaruraba matung paumi singda mahana phongdokhibani. AC Jamir na Union Home Minister Amit Shah unaruraba matung paumi singda hai Government of India amasung IM anigi marakta chathanariba peace talk asida mapung oiba wafam ama oiraba Nagaland ki tukhaiba firan amasung constitution ama thamba haibase India government na yaningde maram aduna IM ki demand asi oithokadaba mande kumja 2015 dagi framework agreement sign tongna Nagaland gi marakta chathanariba peace talk ki waroisin kari oirakadage haibasi naga miyam na matam sangna ngaiduna laglaba amani wari sanaba se gi waroisin thintharakba asina Naga miyam hojikti chokthaba faure adubu India gi oina constitution ama firal ama amadi prime minister ama lei haina Union Home Minister Amit Shah na phongdokhiba sina NACN IM gi demand asi center na yadriba faubadi oitholoidaba amani haina mahangna makha tana phongdokhi Jiribam Churchanpur Kangpokpi amadi Kakching na chingbada operation chathaduna khulai kaya marum phagat pangamkre ngase ayuk pung 5:50 rom tarakpa matamda 46 suba Assam Rifles ki Alpha Company 131 Battalion ki BSF C Company 46 Suba AR amadi CDO Unit Kakching yapun combined force na chathakiba operation da Utangpokpi Hills Range ki area da thiba humbagi thabak chathaba matamda khulai kaya amarum phagat pangamle hairi police ki pawgi matung ina operation adu da phagat pangam khiba khulai sing adudi biofeng handset ama empty case manga 303 gi empty case taramari lethot empty case ama 7.62 empty case nipan 9mm live round mari pistol holster ama smoke grenade ama tear smoke cell manga 36 HE grenade ama country made 9mm pistol ama magazine ama BP jacket ani country made launcher pompi ama jungle boot jura ama fagat khihari amarom da Jiribam gi mongbum village tangrang chathakiba operation da BP batch mari magazine points 6 SLR taruk live single barrel Cartes manga fagat khihari Churchanpur district ki Konom 5 village chathakiba operation na 303 rifle modify ama country made 9mm pistol ani magazine ani SBBL country made 6.22 gi country made ama insas live round 47 AK live round ahum phagat khihari Kangpokpi district ki Changaubung village chathakiba operation da su magazine yaudaba insas rifle ama country made pistol ani magazine ani single bore rifle ama local made 303 rifle ama hand grenade ani biofeng handset ama charger ama SLR magazine ama 303 live round tara manga 7.62 mm live round ama insas empty case kun manga single bore empty case 72 fagat ki fagalaba khulai sing mari lenaba police station sing da khusin na khre haidi Pokpi yengang pokpi sana sabi ama sung sabung ko khunau ga taina ba chingthak ta gi Kuki sing na attack chatharakhre Kuki terrorist singna Manipur miyamgi mathakta potha duna landar khibagi manung chana lamlai AC gi thamna pokpi yengang pokpi sana sabi amadi sabung ko khunau ga taina ba chingthak ta gi Kuki terrorist singna bom yauna akan ma mong de attack chatharakhre Thodok thokpam dagi press na phangma paw amagi matung ina ngarang numidang pung mapal lom tarakpada Kuki terrorist singna bomb season aduna kan mamong de attack chatharaki attack adu hawkiba nongai matung pung ama makhai fawbo chathaki madugi matung tarakpada ngasi ayuk pung tara rom tabada labukta phau khomba chanaba haurakpada Kuki terrorist singna bomb yauna nongmai round kaya kaptharaki adubu phau khomba chatpa sing adu safagadaba mafam da leihobadagi misi minadi ya hodre haidi Thaudo adugi matangda khunja singna phongdorakpada yengang pokpi amasung thamna pokpi khulgi ching singda Kuki khulai paiba singna bunker sajinduna leiraba matung attack asi chatharakpani hairiba phibam asida state force ki personnel sing thambina ba maikai adongi khunja singna kayara khanna haijaraga lakhibani masiga iroinana lamlai kendragi MLA Imphal East District Police ki SP amadi Central Force ki commanding officer yauna kayara wari sanabasu laikhrabani adubu ngasi phawa khunja singi wafam tabidana
ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯕꯪꯀꯔꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯄꯁꯤ ꯄꯦꯟꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯧꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯟꯕꯤꯈ꯭ꯔꯣ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯂꯣꯀꯦꯜ MLAꯅꯆꯤꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫